rich. थैंक यू सर। मैम कैसा लगा आपको मैम? थैंक यू सो मच। This Amla candy is brilliant. It's fantastic. थैंक यू सर। It is very हाँ nice. हाँ Mouth freshener after eating the food you can eat. Enjoy your food. थैंक यू मैम। आपको 100 रुपीज दे दिए। हाँ दे दिया मैम। तो फिर आपने जो लिया है एक पाइनएप्पल का कैंडी स्पाइसी वाले एक आमले का जो आप लोगों को बहुत अच्छा लगा। थैंक यू सो मच। थैंक यू सो मच। ꯑꯩꯗꯤ ꯗꯤꯄꯤꯀꯥ ꯃꯥꯅꯦ ꯁꯤꯑꯥꯔꯕꯤꯒꯤ ꯗꯤꯄꯤꯀꯥ ꯃꯥꯅꯦ ꯅꯟꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯦ ꯈꯣꯡꯃꯟ ꯑꯇꯣꯝ ꯂꯥꯏꯔꯦꯛ ꯖꯣꯟ ꯅꯝꯕꯔ 4 ꯑꯩꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯖꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯒꯇꯤ ꯃꯩꯗꯥꯟꯗ ꯃꯦꯂꯥ ꯇꯧꯋꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯄꯥꯎ ꯇꯥꯖꯕꯗꯒꯤ ꯑꯩ ꯗ꯭ꯌꯨꯇꯤꯁꯨ ꯏꯁꯥ ꯗ꯭ꯌꯨꯇꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯖꯔꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯅ ꯊꯤꯔ ꯂꯥꯛꯄꯗ ꯐꯪꯖꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯤꯍꯣꯝꯒꯤ ꯑꯆꯥꯔꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯔꯝꯗꯝꯗꯒꯤ ꯂꯥꯛꯆꯔꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯑꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯟꯅ ꯈꯨꯔꯨꯝ